Hojik akhoi pung tara tare tang kuntel ki bubon baruring namit lai committee na highway bugum akhoi mi kung akhoi matam pung thengdara ga mi tin ba helakani haidana nupi singi line chi lai pom gi som da leire mai tau dana hojik nupi nupa haidana thabadu line lepa hore ni chikale hojik su lepa leitana ni akhoi anova lakpa ni thungaba leptri fazana koi mi tin khale adubo yamna mamang da gidi yamna tariba hojik su masi mi tin ma taba si factor si akhoi matam gi naharol hauraiba mirol gi marakta bobon baba gi important ado hana ahal laman sing launaramadu lawba handarakpa ama aduga kuki singi kano sisu factor ama oi haidana oiramba yai haina oirambam su thoi seisa tay moi hokki beng gaina su leimane ado akoi kundada irujaba hojik pauba lemnadri aduga hojikti mi yam phajana tille ground gi kano sisu mi hana dagi ayukta itak takpagum torombodo maikai khudingi mi sing leidana kano tawre di gari macha su akhoi gi asongi nakan amada su gari macha khara khamba urami ado gari macha da yam kanarakpa aduga lai khuramaga hangibasu mayam ama gari macha di yam phajana kare aduga gari achaubogi di khitang problem leidi gari akanba natraga di yaro ki lai khuramba loinaraba lai khuramoba loinaraba kangbu sing pothanagana leiba male khuramba loiba kangbu sing noi kai dei no mai tau dan koi sabom thakpom hotel sing kari sei si mi chingkhatna rakwa matam ni hotel su chawa thakpagi yamna sana thaknaba kechi gumba tan gumba sa gumba chanabagi mi chingkhatna rakwa matam oira hojik se pung taraga minute kullom chasile ado hojik nupi macha sing sukare I hojik nupi macha sing karakpani akhoi gi yawram he bubon gi laikon yawrokpagi kelji yawrokpagi khangam ngamba kumdawado moi kano tawre suga sudana su akhoi yauri karakpa haro sing kari sing pung taragi dagi paugam jarakpasidi masigi loisinbo oina bubon babagi laisang leire hojik akhoi gi nauna lakpa mayam amasu thungubada ngairi nupa macha sing kari sing adu tawdana bubon gi irujabhamda irujabagi mising watri hena hengalakpadawna tawri aduga asomda kumdharaiba singsisu songi wangmada kumdharaiba singsi nauna kakhalakpa moti nagar hairiba mafamdudagi masina ngambasu khara ngambadi khangde khara sammi ga so haine ado ai bubon gi mathak si
ꯑꯃꯨꯛꯇꯪ ꯎꯠꯆꯒꯦ ꯑꯩꯒꯤ ꯍꯥꯟꯅꯒꯤ ꯀꯩꯅꯣꯗ ꯌꯥꯎꯗꯕ ꯁꯔꯨꯛ ꯃꯁꯤꯒꯤꯁꯤ ꯑꯉꯝꯕꯁꯤ ꯀꯥꯈꯠꯆꯔꯒ ꯑꯩ ꯎꯠꯆꯒꯦ ꯂꯥꯏꯒꯤ ꯕꯣꯕꯣꯟ ꯕꯕꯥꯒꯤ ꯃꯦꯟ ꯂꯥꯏꯁꯪꯒꯤ ꯃꯅꯤꯡꯅꯤ ꯁꯤꯅꯤ ꯃꯊꯛꯀꯤ ꯁꯔꯨꯛꯁꯦ ꯑꯩ ꯀꯥꯖꯒꯦ ꯀꯥꯖꯔꯒ ꯁꯤꯗ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤ ꯑꯩꯈꯣই ꯕꯣꯕꯣꯟ ꯕꯕꯥꯒꯤ ꯍꯧꯖꯤꯛ ꯉꯁꯤ ꯕꯥꯔꯨꯅꯤꯒꯤ ꯀꯩꯅꯣ ꯇꯧꯔꯤꯕ ꯂꯥꯏꯁꯪꯁꯤ ꯁꯤꯗ ꯂꯩꯔꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯊꯛꯇ ꯀꯥꯈꯠꯂꯛꯑꯒ ꯅꯨꯡꯁꯤ ꯁꯨꯃꯥꯏꯅ ꯂꯩ ꯌꯥꯝ ꯀꯣꯏꯅ ꯁꯤꯁꯨ ꯀꯩꯅꯣ ꯃꯑꯣꯡ ꯑꯃꯗ ꯅꯨꯡꯁꯤ ꯁꯨꯃꯥꯏꯅ ꯀꯣꯏꯅ ꯋꯥꯡꯅ ꯂꯩ ꯑꯗꯨꯒ ꯑꯁꯣꯝꯗ ꯇꯧꯔꯤꯁꯤ ꯑꯁꯥꯝ ꯁꯔꯀꯥꯔꯅ ꯁꯥꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅꯤ ꯑꯩꯈꯣꯏꯒꯤ ꯙꯔꯝꯁꯥꯂꯥꯅꯤ ꯈꯣꯡꯉꯥꯝ ꯈꯨꯂꯥꯝꯕꯝꯒ ꯌꯥꯝ ꯐꯖꯅ ꯇꯧꯔꯒ ꯑꯗꯨꯒ ꯁꯥꯙꯨꯁꯤꯡꯁꯨ ꯂꯩꯕ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯁꯤꯒꯤ ꯐꯤꯕꯝꯁꯤꯗ ꯂꯩ ꯚꯣꯕꯣꯟꯁꯤ ꯑꯗꯨꯒ ꯁꯤꯗꯩꯁꯤꯗ ꯒꯪꯒꯥ ꯗꯦꯕꯤ ꯏꯃꯥ ꯏꯕꯦꯝꯃꯒꯤ ꯂꯥꯏꯁꯪ ꯑꯃ ꯑꯩꯈꯣꯏꯒꯤ ꯁꯤꯗꯩꯁꯤꯗ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯨꯔꯇꯤ ꯑꯃ ꯈꯤꯜꯂꯤ ꯄꯨꯖꯥ ꯇꯧꯔꯤ ꯁ꯭ꯇꯦꯆꯨ ꯑꯣꯐ ꯒꯪꯒꯥ ꯃꯥꯇꯥ ꯀꯟꯁꯇ꯭ꯔꯛꯇꯦꯠ ꯕꯥꯏ ꯁ꯭ꯔꯤ ꯁꯨꯀꯦꯁ ꯁꯤꯡꯍ ꯍꯥꯏ ꯁꯤꯡꯍ ꯃꯦꯅꯦꯖꯔ ꯗꯔꯕꯤ ꯇꯤ ꯁ꯭ꯇꯦꯠ 2021ꯗ ꯃꯥꯅ ꯀꯠꯄꯅꯤ ꯁꯨꯔꯦꯁ ꯁꯤꯡꯍ ꯍꯥꯏꯁꯤ ꯃꯩꯇꯩ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯕꯤꯁꯅꯨꯄꯤꯌꯥ ꯀꯥꯡꯕꯨ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯑꯗꯨꯒ ꯂꯥꯏꯁꯪꯁꯤ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯅ ꯁꯨꯃꯥꯏꯅ ꯅꯨꯡꯅ ꯏꯀꯣꯏ ꯀꯣꯏꯁꯤꯜꯂꯒ ꯑꯗꯨ ꯁꯤꯁꯨ ꯃꯌꯥꯡꯁꯤꯡꯅ ꯀꯩꯅꯣ ꯇꯧꯈ꯭ꯔꯦ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯕꯣꯕꯣꯟ ꯕꯥꯔꯨꯅꯤ ꯅꯨꯃꯤꯠꯇ ꯇꯤꯜꯂꯤꯕ ꯃꯩꯇꯩꯁꯤꯗꯤ ꯂꯤꯁꯤꯡꯒꯤ ꯆꯥꯡꯗ ꯂꯤꯁꯤꯡ ꯈꯔ ꯍꯦꯜꯂꯝꯕ ꯌꯥꯏ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯉꯁꯥꯏ ꯑꯌꯨꯛ ꯉꯟꯇꯥꯗꯒꯤ ꯆꯠꯅꯈ꯭ꯔꯤꯕ ꯂꯥꯛꯄꯁꯦ ꯑꯗꯨꯒ ꯀꯩꯅꯣꯁꯤꯡꯒꯤ ꯁꯤꯕꯔꯥꯇ꯭ꯔꯤ ꯑꯃꯗꯤ ꯀꯩꯅꯣꯒꯤ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯍꯣꯂꯤꯒꯤ ꯃꯇꯝꯗ ꯇꯤꯟꯕꯗꯤ ꯃꯤ ꯂꯥꯛ 7-9 ꯇꯤꯜꯂꯤ ꯍꯥꯏ ꯄꯨꯡ ꯊꯜꯂꯦ ꯍꯥꯏꯌꯦ ꯃꯐꯝ ꯂꯩꯇꯦ ꯍꯥꯏꯌꯦ ꯁꯤꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯩꯇꯩ ꯑꯣꯏꯅ ꯂꯥꯛꯄꯁꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯩꯈꯣꯏꯒꯤ ꯂꯥꯛꯁꯤꯜꯂꯛꯄ ꯃꯩꯇꯩꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯍꯧꯗꯅ ꯅꯣꯡꯃꯗꯤ ꯃꯩꯇꯩꯒꯤ ꯈꯨꯕꯝ ꯃꯥꯡꯕꯒꯤ ꯚꯥꯞꯇ ꯂꯩꯁꯤꯜꯂꯛꯄꯒꯤ ꯐꯤꯕꯝꯅꯤ ꯍꯥꯏꯕꯁꯤ ꯃꯁꯤ ꯂꯥꯜꯂꯝꯕꯁꯨ ꯌꯥꯏ ꯑꯩꯅ ꯈꯟꯖꯕꯅꯤ ꯑꯩꯅ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯗꯨꯕꯨ ꯉꯁꯥꯏꯒꯤ ꯃꯃꯥꯡꯗꯁꯨ ꯇꯥꯕꯤꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯕꯣꯟ ꯖꯥꯔꯤꯕꯣꯟꯒꯤ ꯀꯩꯅꯣꯗꯒꯤ ꯄꯩꯁꯥ ꯀꯠꯄꯤꯔꯝꯕꯁꯤꯡꯒꯤ ꯃꯅꯨꯡꯗ ꯍꯧꯔꯣꯡꯕꯝꯒꯤ ꯀꯔꯤ ꯃꯤꯡꯗꯨꯕꯨ ꯑꯩ ꯀꯥꯎꯖꯔꯦ ꯃꯃꯥꯡꯗ ꯍꯥꯏꯈ꯭ꯔꯕꯅꯤ ꯑꯗꯣ ꯃꯥꯅ ꯂꯨꯄꯥ 50,000 ꯑꯩꯈꯣꯏꯒꯤ ꯃꯍꯥꯔꯥꯖ ꯕꯣꯙꯆꯟꯗ꯭ꯔ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯔꯦꯁ ꯍꯥꯎꯁ ꯃꯩꯇꯩꯒꯤ ꯑꯣꯏꯅ ꯂꯩꯕ ꯑꯁꯤ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯅꯕꯒꯤꯗꯃꯛꯇ ꯃꯇꯦꯡ ꯄꯥꯡꯅꯅꯕ ꯍꯥꯏꯗꯅ ꯇꯧꯏ ꯁꯤꯅꯤ ꯑꯗꯨꯒ ꯃꯁꯤ ꯐꯥꯎꯕꯗ ꯄꯨꯡ 10ꯗꯒꯤꯅ ꯃꯇꯝ ꯈꯔ ꯍꯦꯟꯕ ꯐꯥꯎꯒꯤ ꯃꯌꯥꯡꯁꯤꯡ ꯑꯃꯨꯛꯇꯪꯒ ꯂꯥꯏꯁꯪꯒꯤ ꯃꯤ ꯃꯌꯥꯝ ꯎꯠꯆꯔꯒ ꯑꯩ ꯂꯣꯏꯁꯤꯟꯅꯕ ꯇꯧꯖꯒꯦ ꯀꯨꯟꯗꯒꯤ ꯑꯁꯣꯝ ꯋꯥꯡꯃꯗ ꯄꯨꯈ꯭ꯔꯤ ꯂꯩꯔꯤꯕꯁꯤꯒꯤ ꯑꯁꯣꯝ ꯋꯥꯡꯃꯗ ꯑꯃꯨꯛꯇꯪ ꯆꯠꯆꯒꯦ ꯀꯨꯟꯗꯒꯤ ꯁꯣꯝ ꯋꯥꯡꯃ ꯁꯤꯁꯨ ꯀꯨꯟꯗ ꯁꯤꯗ ꯂꯩꯔꯦ ꯀꯨꯟꯗꯒꯤ ꯁꯣꯝ ꯍꯧꯖꯤꯛ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯁꯣꯝꯗ ꯆꯠꯈ꯭ꯔꯤꯁꯦ ꯍꯧꯖꯤꯛ ꯊꯨꯡꯉꯕ ꯀꯥꯡꯕꯨꯅꯤ ꯑꯗꯣ ꯁꯤꯒꯤ ꯂꯝꯕꯤꯁꯤꯗꯩꯁꯤꯗ ꯁꯣꯝꯒꯤ ꯂꯝꯕꯤꯁꯤꯗ ꯀꯥꯔꯛꯄꯗꯗꯤ ꯑꯩꯈꯣꯏꯒꯤ ꯔꯤꯌꯥꯡꯁꯤꯡꯅ ꯃꯈꯣꯏꯒꯤ ꯅꯍꯥꯟꯋꯥꯏꯗꯤ ꯍꯧꯖꯤꯛꯇꯤ ꯇꯧꯗ꯭ꯔꯕ꯭ꯔꯥ ꯈꯪꯗꯦ ꯑꯩꯈꯣꯏꯒꯤ ꯍꯤꯗꯥꯛ ꯑꯇꯤꯡꯕꯒꯨꯝꯕ ꯂꯤꯛꯂꯤꯗ ꯊꯥꯗꯅ ꯂꯤꯛꯂꯤ ꯃꯆꯥ ꯑꯆꯧꯕ ꯊꯥꯗꯅ ꯌꯣꯜꯂꯤ ꯁꯤꯗꯩꯁꯤꯗ ꯃꯌꯥꯝ ꯏꯔꯨꯖꯅ ꯃꯊꯛꯇꯁꯨ ꯄꯣꯊꯥꯅꯔꯤ ꯃꯤꯁꯤ ꯈꯪꯗꯦ ꯀꯔꯝꯕ ꯃꯇꯝꯗ ꯃꯤ ꯂꯥꯛꯄ ꯂꯦꯞꯀꯗꯧꯔꯤꯕꯅꯣ ꯆꯠꯈꯤꯕ ꯇꯥꯛꯀꯗꯧꯔꯤꯕꯅꯣ ꯑꯩꯈꯣꯏ ꯁꯨꯝ ꯌꯦꯡꯕ ꯇꯥꯔꯦ ꯑꯩ ꯁꯤꯗ ꯂꯥꯛ ꯀꯨꯝꯗꯔꯣ ꯑꯝꯇ
ꯍꯧꯖꯤꯛꯇ ꯊꯨꯡꯕꯤꯔꯤꯔꯣ ꯑꯣ ꯅꯣꯏ ꯍꯧꯖꯤꯛꯇ ꯊꯨꯡꯉꯤꯔꯣ ꯀꯥꯏꯗꯩ ꯀꯥꯔꯛꯏꯅꯣ ꯆꯤꯟꯖꯨꯔꯗꯒꯤ ꯆꯤꯟꯖꯨꯔꯗꯩꯗꯤ ꯃꯣꯇꯤꯅꯒꯔꯐꯥꯎ ꯀꯃꯥꯏ ꯂꯥꯛꯑꯦ ꯒꯥꯔꯤꯗ ꯂꯥꯛꯑꯦꯕ ꯑꯗꯩ ꯀꯥꯔꯛꯏꯅꯦꯕ ꯑꯣ ꯁꯤꯅꯤ ꯄꯨꯡ 10:30 ꯇꯥꯔꯦ 10ꯗꯒꯤꯅ ꯄꯨꯡ 10:30 ꯐꯥꯎꯒꯤ ꯄꯥꯎꯗꯝꯁꯤ ꯃꯁꯤꯗ ꯂꯣꯏꯁꯤꯟꯖꯒꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯤ ꯃꯤ ꯇꯤꯟꯕꯗꯤ ꯌꯥꯝ ꯍꯧꯔꯤ ꯑꯩꯈꯣই ꯅꯨꯄꯤ ꯅꯨꯄꯥ ꯈꯥꯏꯗꯣꯛꯑꯒ ꯀ꯭ꯌꯨ ꯇꯧꯐꯝꯗꯨ ꯐꯅꯌꯥꯝꯅ ꯁꯥꯡꯗꯣꯛꯄ ꯃꯥꯜꯂꯦ ꯃꯇꯨꯡ ꯇꯥꯔꯛꯄ ꯑꯃꯨꯛ ꯄꯥꯎꯗꯝ ꯊꯝꯖꯒꯦ ꯑꯣ ꯁꯤꯗꯩꯁꯤꯗ ꯅꯨꯄꯤꯁꯤꯡꯒꯤ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯍꯥꯏꯗꯅ ꯊꯦꯜꯂꯦ ꯑꯗꯣ ꯃꯣꯏ ꯁ꯭ꯇꯥꯟ ꯘꯔ ꯃꯍꯤꯂꯥ ꯍꯥꯏꯅ ꯇꯧꯔꯤꯁꯦ ꯃꯣꯏꯒꯤ ꯃꯦꯂꯥꯗꯨꯒꯤꯗꯃꯛꯇ ꯃꯣꯏ ꯃꯌꯥꯡꯁꯤꯡꯅ ꯁꯦꯝꯃꯝꯕ ꯀꯩꯅꯣꯅꯤ ꯑꯅꯧꯕ ꯎꯖꯕ ꯄꯣꯠꯁꯛꯅꯤ ꯑꯗꯨꯅ ꯄꯨꯡ 10ꯗꯒꯤꯅ ꯍꯧꯖꯤꯛ 10:30 ꯇꯥꯔꯦ 10:30 ꯐꯥꯎꯒꯤ ꯄꯥꯎꯗꯝꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯒꯦ ꯃꯍꯧꯁꯥꯒꯨꯝ ꯇꯥꯕꯤꯔꯤꯕ ꯌꯦꯡꯕꯤꯔꯤꯕ ꯈ꯭ꯋꯥꯏꯒꯤ ꯃꯐꯝꯗ ꯁꯅꯊꯨꯡꯒꯤ ꯃꯅꯤꯟꯗ ꯀꯣꯟꯁꯝꯅ ꯑꯩꯍꯥꯛꯅ ꯅꯣꯜꯂꯨꯛꯆꯩ